तेलहैबा राजेश की मसादो नोम लगा ओए ओए कईनो नंग मंगीदुना बेल तारी राजेश तो खंगप्रेक खंगी हा क्याम कुइरगे हाइसे तेलहैबना तादंगारी कई वकल खलिनो नंग नमो राजेश ना कैम खंदेदा टॉयलेट तो चौसे तेलहैबना होय लाओ धनुपति दी प्रोक प्रोक चाक पा हेनकलई तेलहैबना नोंगमत फावबा येंबिरक्तबा अदुदा धनुपति ना प्रीति कैंटीन दगी कईनो खरा लेरुसला होरेन क्लास ता हुरालगा चानबा प्रीति ना होय लेरुसे प्रीति दी इसै द ngaubani इसै nganglai marai thajarasu isai saglakpadadi mina ngaunai aduki matik su phajai nungsiba nangna nungsi haiba ngamjadi paukhumdi karam phangani Dhanupati na Priti da lakna rai akhoi lai thabi se isai saglakpadadi mai tari ne handaki teachers day dadi nai tharo he Priti na aseng ki phajabra haisa Dhanupati na ahoy aseng ki phajabato Priti na Thembe class ya hodabagi note singdu sinjili lemba thoisu mache ki manakta lai lemba thoina chiche Thembi na haima thoi kadore tanja duda Dhanupati hoisu changla e Rajesh hoisu first bench da phamlaga mamanaba khaiga wari sanari lemba thoina se mithai chawo Thembi na yarni ye nang adom chajaro chiche chaningdre lemba thoina se che ai ama laireba sisina chiche gine Thembi su mithai do upai leitan lausin jarami lemba thoi su momon nokchei Thembi na thoi yari chalo belta dore lemba thoi na hoiche asumna class mathang mathang tawduna suti tharaga mayum da hanakhre mayum yoraklaba matung mafi marol hongba loiraga Thembi chak chana ba thige tawbada chapu da chak amata yawramdre Thembi ngakna kaino kanana lokra chano lemba thoi na kadawrage che Thembi na chak leiramdre ai ngasai chak khaambane amta yawramdre ne lemba thoi na adudi kanana chakrinu akhoi chetuna lawramgani ye Thembi saunningbana loire yam thuna mama ton khoi ki manakta lai Thembi na ima Anjali Rita sutara duna thoglai Rita pairaga kari leire kari hugina changla ino nang sida kaidoba lai no ha Thembi na ima Anjali da akhoi degi chak lawbra na hangbalak pani ngasai chak khaklambani amta leiramdre Rita sauna kari noigi chak leiramdraga aigi isa da tainaba yabra ha noigi okone hena nan ba chak sangdo aduda thongba chak do kanana sabi dorige ha Thembi na ima Anjali na hek lawe haibadu da sum hangbani ai lawe haiba makti na te thana Rita na kari akhoi Anjali na chak lawe ba hai Anjali thorong law sida Anjali su tare tu na thoglai Anjali na kai haige ma Rita na ho ichu ta da bisigi chak leiramdre ye nang na lokthongani na hangbala iba Anjali Thembi da onsilak tu na kari ai bu nang dongna huran bi man bra chak leiramdraga aingonda ga hangbalak tana adu hairega Anjali na prap changsilaga Thembi gi masamdu tap launa lami Rita na phudat lo khara yamna akhoi bu usi thawai daba oktabi macha nangum banasu kari thoina tawsa saino Thembi su khangba ngamdraduna ma su Anjali gi masamdu lamai adu ubada Rita su changsilaga mama macha changduna Thembi bu phudatli lemba thoi kapna pakhachana hairai chaton nangna huigi ne na lawbuda chiche na sum hangbane imaton chiche bu phubigano Anjali na kari aina karam kanda huigi ne na lawriba kaya da machin thiba angang nu yong ne khangninga sidi adu hairega Anjali na lemba thoigi manakta changsenduna masing thingamdana khupakna thajili Thembi na chaina khangba ngamdana leimai da onduna kappaga lei Anjali na lemba thoigi manadu leiraga hairai
ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯂꯧꯏ ꯍꯥ? ꯊꯦꯝꯕꯤꯁꯨ ꯃꯧꯄꯥꯕꯨ ꯐꯨꯕ ꯎꯕꯗ ꯇꯞꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯟꯖꯂꯤ, ꯀꯩꯅꯣ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯑꯟꯖꯂꯤꯅ, ꯀꯔꯤ? ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯒꯤ ꯇꯥꯏꯞꯇ ꯅꯣꯏꯅ ꯕꯗꯅꯥꯝ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ, ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯝꯇ ꯐꯨꯗꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯕ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ. ꯔꯤꯇꯥꯅ, ꯈꯪꯃꯤꯗꯅ ꯅꯪ. ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯗ ꯑꯟꯖꯂꯤꯅ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯊꯦꯝꯕꯤꯕꯨ ꯐꯨꯏ. ꯑꯃꯨꯛꯁꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ. ꯔꯤꯇꯥꯅ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯕ? ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯁꯤꯗꯤ. ꯑꯟꯖꯂꯤꯅ, ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ, ꯃꯇꯨꯡꯒ ꯇꯧꯔꯛꯂꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯆꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ. ꯂꯦꯝꯕ ꯊꯣꯏ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯒ ꯃꯆꯦꯅ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯤ. ꯆꯤꯆꯦ. ꯊꯦꯝꯕꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯏꯆꯦꯒꯤ ꯊꯣꯏ. ꯂꯦꯝꯕ ꯊꯣꯏꯅ, ꯆꯦ, ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ. ꯊꯦꯝꯕꯤ ꯀꯞꯅ, ꯆꯤꯆꯦ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ? ꯊꯦꯝꯕꯤꯅ ꯃꯅꯥꯎꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ. ꯂꯦꯝꯕ ꯊꯣꯏꯅ, ꯆꯤꯆꯦ, ꯑꯩ ꯏꯃꯥꯇꯣꯟꯒ ꯆꯦꯇꯣꯟꯒꯁꯦ ꯌꯥꯝ ꯀꯤꯌꯦ. ꯊꯦꯝꯕꯤꯅ ꯄꯤꯛꯂꯤꯕ ꯃꯧꯄꯥꯒꯤ ꯃꯆꯤꯟꯗꯨꯗ ꯑꯟꯖꯂꯤꯅ ꯐꯨꯕꯤꯔꯝꯕꯒꯤ ꯏ ꯊꯣꯛꯄꯗꯨ ꯎꯔꯝꯃꯤ. ꯊꯦꯝꯕꯤ ꯀꯞꯇꯨꯅ, ꯍꯦ ꯅꯣꯡꯗꯝꯕ, ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯤꯜ-ꯏꯄ꯭ꯋꯥꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯈꯤꯅꯤ? ꯏꯃꯥ, ꯅꯆꯥꯒꯤ ꯆꯪꯖꯐꯝ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ. ꯅꯆꯥꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯍꯤꯡꯕꯗ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯥ. ꯅꯆꯥꯕꯨꯁꯨ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯄꯨꯕꯤꯔꯣ ꯏꯃꯥ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯔꯥꯅꯤꯅ, ꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯔꯥꯖꯦꯁꯅ, ꯈꯔ ꯋꯥꯠꯂꯤ ꯏꯃꯥ, ꯑꯉꯥꯡꯈꯩꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯇꯥꯔꯛꯄ ꯌꯥꯏ. ꯔꯥꯅꯤꯅ, ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ. ꯏꯆꯥꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯂꯥꯡꯐꯥꯡ ꯇꯧꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ. ꯔꯥꯖꯦꯁꯅ, ꯍꯣꯏ ꯏꯃꯥ. ꯔꯥꯅꯤꯅ, ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯣ. ꯁꯣꯝꯗꯅ ꯐꯤꯂꯦꯝ. ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯔꯥꯀꯦꯁꯣꯔꯤꯅ, ꯃꯃꯥꯟꯅꯕꯈꯩꯒ ꯋꯥꯀꯤꯡ ꯆꯠꯅꯤꯅ ꯍꯥꯏꯔꯝꯕꯅꯤ. ꯐꯤꯂꯦꯝꯅ, ꯅꯆꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯣꯛꯐꯦꯠ ꯌꯥꯝ ꯇꯧꯏꯀꯣ. ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯒ ꯀꯨꯏꯅ ꯂꯩꯔꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ, ꯆꯦꯛꯁꯤꯜꯂꯨꯀꯣ. ꯔꯥꯀꯦꯁꯣꯔꯤꯅ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕꯃꯛꯇꯤ ꯅꯠꯇꯦꯗꯅ. ꯃꯣꯏꯕꯥꯁꯨ ꯏꯆꯥꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦ. ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯑꯩꯅ ꯌꯥꯗ꯭ꯔꯗꯨꯐꯥꯎ ꯒꯤꯔꯤ ꯇꯛꯂꯤꯗꯨꯅꯤ. ꯐꯤꯂꯦꯝꯅ, ꯇꯛꯄꯗꯨꯅ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯛꯇꯅ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯏꯆꯥ ꯃꯁꯛ ꯐꯖꯕ ꯑꯃꯒ ꯐꯪꯖꯔꯤꯁꯦ? ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯈꯪꯕꯒꯤ ꯑꯩꯁꯨ ꯇꯛꯂꯤꯅꯤꯅꯦ. ꯔꯥꯀꯦꯁꯣꯔꯤꯅ, ꯏꯁ, ꯍꯥꯍꯥꯌꯣ, ꯑꯩꯅ ꯀꯥꯏꯗ ꯅꯨꯡꯁꯤꯔꯤꯕ? ꯃꯣꯏꯕꯥꯅ ꯁꯪꯃꯟꯕꯗꯨꯗ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯀꯌా ꯑꯃ ꯀꯣꯏꯍꯧꯗ꯭ꯔꯕꯅꯤ. ꯐꯤꯂꯦꯝꯅ, ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯅꯨꯗ. ꯑꯩꯅ ꯍꯣꯝꯋꯥꯔꯛꯀ ꯇꯧꯔꯛꯇꯕꯗ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯇꯧꯕꯤꯔꯤꯗꯣ? ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕꯗꯒꯥꯁꯦ ꯅꯪꯅ ꯅꯣꯠꯀ ꯁꯤꯟꯕꯤꯗꯅ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯌꯥꯔꯤꯕꯣ? ꯔꯥꯀꯦꯁꯣꯔꯤꯅ, ꯑꯣ ꯑꯗꯨꯗꯤꯅꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ. ꯐꯤꯂꯦꯝꯅ, ꯑꯣ ꯑꯗꯨꯅꯤ, ꯅꯨꯄꯤ ꯅꯨꯄꯥ ꯃꯔꯨꯞ ꯀꯨꯏꯅ ꯑꯣꯏꯔꯗꯤ ꯃꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯂꯗꯧꯅꯤ. ꯔꯥꯀꯦꯁꯣꯔꯤꯅ, ꯉꯥꯡꯅꯕꯒ ꯉꯝꯕꯣꯠ ꯅꯠꯇꯦꯗ ꯃꯣꯏꯕꯥꯒꯤ ꯆꯤꯟꯁꯦ. ꯁ꯭ꯀꯨꯜꯗ ꯃꯣꯅꯣꯂꯣꯛ ꯊꯤꯕꯗ ꯐꯥꯔꯁ ꯇꯥꯔꯤꯗꯨꯅꯤ. ꯐꯤꯂꯦꯝꯅ, ꯑꯗꯨꯅꯅꯤꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯎꯀꯤꯜ ꯑꯣꯏꯔꯤꯁꯦ. ꯇꯦꯂꯩꯕꯁꯨ ꯍꯜꯂꯛꯂꯦ. ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ, ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯌꯥꯝ ꯅꯣꯛꯏꯗ. ꯔꯥꯀꯦꯁꯣꯔꯤꯅ, ꯍꯜꯂꯛꯑꯦꯗꯅ. ꯇꯦꯜꯍꯩꯕꯅ, ꯍꯣꯏ ꯃꯥ. ꯐꯤꯂꯦꯝꯅ, ꯊꯣꯏꯕ, ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯥꯁꯦ ꯅꯣꯛꯐꯦꯠ ꯌꯥꯝ ꯇꯧꯏꯀꯣ. ꯇꯦꯜꯍꯩꯕꯅ, ꯀꯩꯕꯨꯅꯣ ꯄꯥꯕꯨꯡ? ꯔꯥꯀꯦꯁꯣꯔꯤꯅ, ꯃꯣꯏꯕꯥ, ꯌꯥꯔꯦꯀꯣ, ꯑꯉꯥꯡꯁꯤꯗ ꯌꯥꯝ ꯉꯥꯡꯂꯨꯔꯅꯨ. ꯕꯨꯡꯉꯣ, ꯅꯄꯥꯒ ꯃꯥꯟꯅꯔꯨꯅꯨ. ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯄꯥꯁꯦ ꯅꯍꯥꯒꯤ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤꯕꯅꯤ. ꯏꯆꯥꯒꯁꯦ ꯃꯃꯥꯟꯅꯕꯗꯧꯅ ꯈꯜꯂꯛꯈꯤꯅꯤ. ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ. ꯂꯥꯎ ꯆꯪꯂꯁꯤ. ꯑꯗꯨ ꯍꯥꯏꯔꯒ ꯔꯥꯀꯦꯁꯣꯔꯤꯅ ꯇꯦꯜꯍꯩꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ. ꯐꯤꯂꯦꯝꯅ, ꯏꯌꯥ, ꯃꯃꯥ ꯃꯆꯥꯁꯤ ꯃꯤꯆꯪꯒ ꯆꯪꯅꯩꯅꯦ. ꯑꯣ, ꯈꯔ ꯏꯪꯒꯤꯠꯇ ꯈꯪꯅꯁꯤꯀꯣ. ꯂꯦꯝꯕ ꯊꯣꯏꯅ, ꯆꯦꯡ ꯋꯥꯜꯂꯨꯔꯕꯣ? ꯊꯦꯝꯕꯤꯅ, ꯋꯥꯜꯂꯨꯔꯦ. ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯗꯧꯅꯤꯀꯣ. ꯉꯁꯥꯏꯁꯨ ꯆꯥꯗꯕꯒꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯂꯦꯝꯕ ꯊꯣꯏꯅ, ꯂꯥꯝꯗꯦꯗ ꯆꯤꯆꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ
ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ ꯊꯦꯝꯕꯤꯅ ꯊꯣꯏ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯂꯨꯁꯤꯒ ꯊꯨꯝꯒ ꯇꯣꯠꯂꯒ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ ꯂꯦꯝꯕ ꯊꯣꯏꯅ ꯍꯣꯏ ꯆꯤꯆꯦ ꯁꯣꯝꯗꯅ ꯏꯕꯣꯍꯜꯅ ꯅꯃꯥꯁꯤꯅ ꯀꯩꯒꯤꯅꯣ ꯆꯥꯛ ꯑꯝꯇ ꯆꯥꯎ ꯌꯥꯗ꯭ꯔꯤꯁꯤꯅ ꯑꯟꯖꯂꯤ ꯁꯨꯛꯇꯣꯛꯂꯒ ꯂꯩ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯏꯕꯣꯍꯜꯅ ꯆꯥꯊꯣꯏ ꯅꯪꯉꯣꯟꯗꯅꯤꯅꯦ ꯏꯄꯥꯅ ꯍꯪꯂꯤꯁꯦ ꯅꯃꯥꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤꯃꯦ ꯑꯟꯖꯂꯤ ꯀꯞꯁꯤꯟꯅꯔꯛꯏ ꯏꯆꯦꯅ ꯉꯁꯥꯏ ꯃꯣꯏꯒꯤ ꯆꯥꯛ ꯂꯩꯔꯝꯗꯕꯒꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯦꯅ ꯉꯥꯡꯂꯤꯅꯤꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯃꯥꯗ ꯐꯧꯂꯥꯅ ꯈꯜꯂꯦꯅ ꯀꯞꯄꯅꯤ ꯏꯃꯥꯗꯁꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤ ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯈꯪꯂꯝꯃꯣꯏ ꯏꯃꯥꯁꯤꯗ ꯏꯃꯥꯇꯣꯟ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯁꯤꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯈꯨꯡꯒꯪꯗꯨꯗ ꯊꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯏꯕꯣꯍꯜ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯔꯣ ꯏꯆꯥꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤꯕꯣ ꯑꯟꯖꯂꯤꯅ ꯄꯥꯕꯨꯡ ꯑꯩꯁꯦ ꯅꯪꯒꯤ ꯄꯣꯛꯆꯕ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯥꯖꯗꯦ ꯅꯠꯇ꯭ꯔꯥ ꯏꯕꯣꯍꯜꯅ ꯏꯆꯥꯊꯣꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯒꯤ ꯊꯥꯖꯔꯣꯏꯗꯣꯏꯅꯣ ꯈꯪꯅꯤꯗꯅ ꯃꯥꯒꯨꯝꯕꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯕꯣꯍꯜ ꯁꯥꯎꯅ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯍꯜ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯁꯥꯎꯅ ꯀꯧꯔꯛꯏ ꯊꯦꯝꯕꯤ ꯊꯦꯝꯕꯤ ꯇꯥꯕ꯭ꯔꯥ ꯊꯣꯔꯧ ꯂꯥꯎ ꯊꯦꯝꯕꯤ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛꯇꯨ ꯃꯄꯥꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯨꯛꯇꯅ ꯄꯨꯈꯝꯗ ꯊꯥꯗꯔꯛꯏ ꯑꯦ ꯕꯕꯥꯅ ꯀꯧꯕ ꯃꯥꯜꯂꯦ ꯑꯝꯇ ꯊꯣꯛꯒꯦꯀꯣ ꯅꯪ ꯆꯥꯔꯝꯃꯨ ꯊꯣꯏ ꯏꯕꯣꯍꯜꯅ ꯊꯦꯝꯕꯤ ꯊꯣꯔꯧ ꯂꯥꯎ ꯊꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ 이보할나 ꯀꯩꯒꯤ ꯕꯕꯥ ꯀꯧꯔꯛꯀꯅꯣ ꯅꯪ ꯅꯃꯥꯗ ꯉꯁꯥꯏ ꯀꯩ ꯍꯥꯏꯔꯨꯏ ꯊꯦꯝꯕꯤꯅ ꯇꯞꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯕꯕꯥ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯊꯣꯛꯂꯛꯏ 이보할나 ꯅꯃꯥ ꯑꯁꯤꯅ ꯑꯁꯨꯛ ꯋꯥꯔꯧꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯉꯁꯥꯏ ꯆꯥꯛ ꯂꯩꯇ꯭ꯔꯒ ꯅꯃꯥꯒ ꯅꯆꯟꯒꯁꯤꯗ ꯍꯨꯔꯥꯜꯂꯦ ꯍꯥꯏꯁꯤꯗꯤ ꯊꯦꯝꯕꯤꯅ ꯑꯣ ꯄꯥꯎꯁꯦ ꯍꯦꯟꯖꯤꯟꯅ ꯇꯝꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦꯅ ꯀꯅꯥꯅ ꯇꯝꯂꯛꯏꯅꯣ ꯕꯕꯥ 이보할나 ꯅꯆꯟ ꯑꯁꯤꯅ ꯍꯥꯏꯔꯤꯅꯤꯅꯦ ꯑꯟꯖꯂꯤ ꯀꯞꯄꯒ ꯌꯥꯝ ꯉꯝꯃꯦ ꯏꯃꯥ ꯉꯁꯥꯏꯗ ꯍꯥꯏꯔꯤꯗꯣ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯃꯦ ꯍꯥꯏꯌꯦ ꯏꯃꯥ ꯁꯨꯝꯅ ꯇꯧꯗꯣꯏꯔꯗꯤ ꯑꯩꯈꯣꯏ ꯆꯠꯂꯁꯦꯕ ꯔꯤꯇꯥꯁꯨ ꯇꯦꯡꯊꯥꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯦ ꯇꯣꯜꯂꯤꯗꯀꯣ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯁꯤꯅ ꯐꯥꯎ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯉꯁꯥꯏꯗ ꯆꯥꯛ ꯂꯩꯔꯝꯗꯦꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯗꯦ ꯍꯥꯏꯕ ꯉꯝꯃꯦꯕ ꯃꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯕꯨ ꯊꯤꯟꯕꯤꯔꯣ 이보할나 ꯃꯃꯥ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩꯇꯧꯉꯝꯕꯤ ꯅꯪꯅ ꯅꯃꯥ ꯑꯁꯤꯗ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯆꯟꯁꯤ ꯐꯥꯎꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯌꯨꯝꯁꯤꯗꯒꯤ ꯅꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯕꯕꯥ 이보할나 ꯀꯧꯔꯛꯀꯅꯣ ꯀꯅꯥꯒꯤ ꯕꯕꯥ ꯏꯆꯥꯅꯤ ꯈꯟꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤꯗ ꯅꯪ ꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯦꯅꯦ ꯃꯇꯨꯡꯗ ꯅꯃꯥꯒ ꯅꯆꯟꯒꯗ ꯑꯀꯟꯕ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯪ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤ 이보할 ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯇꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯔꯤꯇꯥꯅ ꯃꯁꯛꯁꯤꯒ ꯑꯟꯖꯂꯤꯅ ꯀꯥꯟꯅꯗꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯁꯛꯇꯥꯁꯤꯡꯁꯤꯒ ꯊꯦꯝꯕꯤ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡꯗꯣ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯋꯥꯔꯧꯅ ꯁꯣꯟꯖꯔꯛꯏ ꯕꯕꯥ ꯑꯩꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯤꯀꯣ ꯅꯆꯤꯟꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯉꯝꯂꯕꯀꯣ ꯏꯃꯥꯇꯣꯟ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯏꯃꯥ ꯅꯪꯕꯨ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯀꯣꯛ ꯊꯛꯇ ꯄꯣꯠꯂꯨꯝ ꯀꯌꯥ ꯊꯥꯡꯒꯠꯄꯒꯨꯝ ꯅꯆꯥꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯥꯞꯂꯔꯦ ꯂꯦꯝꯕ ꯊꯣꯏꯁꯨ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯁꯥꯗꯣ ꯀꯤꯕꯁꯨ ꯐꯥꯎꯏ ꯂꯦꯝꯕ ꯊꯣꯏ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯆꯦ ꯊꯦꯝꯕꯤ ꯃꯅꯥꯎꯕꯨ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ 이제기 ꯊꯣꯏ ꯂꯦꯝꯕ ꯊꯣꯏꯅ ꯑꯩ 이마ꯇꯣꯟꯒ ꯆꯦꯇꯣꯟꯒꯁꯦ ꯌꯥꯝ ꯀꯤꯖꯩ ꯕꯕꯥꯁꯨ ꯆꯤꯆꯦꯗ ꯆꯩꯔꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯆꯤꯆꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯦ ꯑꯩꯈꯣꯏꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯦ ꯆꯤꯆꯦ ꯊꯦꯝꯕꯤꯅ ꯊꯣꯏ ꯆꯤꯆꯦ ꯂꯩꯁꯤꯗꯤ ꯀꯩꯝ ꯇꯧꯔꯣꯏ
ꯂꯦꯝꯕ ꯊꯣꯏꯅ ꯆꯤꯆꯦ ꯕꯕꯥꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕꯤꯔꯤꯁꯦ? ꯊꯦꯝꯕꯤꯅ ꯊꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯏꯃꯥꯇꯣꯟꯗ ꯆꯤꯟ ꯈꯨꯝꯒꯅꯨ ꯍꯥꯏꯅ ꯆꯩꯕꯅꯦ. ꯂꯥꯛꯑꯣ ꯇꯨꯝꯊꯣꯛꯂꯔꯣ ꯂꯥꯛꯑꯣ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯦꯝꯕꯤ ꯅꯣꯡꯃꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯊꯦꯝꯕꯤꯁꯨ ꯃꯧꯄꯥ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯆꯦꯡ ꯂꯩꯇꯕꯗꯨꯗ ꯁꯈꯤꯒꯤ ꯍꯣꯇꯦꯜꯗ ꯆꯠꯂꯝꯃꯤ. ꯊꯦꯝꯕꯤꯅ ꯃꯕꯣꯛ ꯑꯩ ꯂꯥꯛꯑꯦ. ꯁꯈꯤꯅ ꯑꯗꯨꯗ ꯑꯍꯜꯈꯩꯅ ꯆꯥ ꯊꯛꯂꯝꯕꯒꯤ ꯀꯣꯟꯁꯤꯡꯗꯣ ꯑꯗꯨ ꯍꯥꯟꯅ ꯐꯦꯡꯗꯣꯛꯑꯣ. ꯑꯗꯨꯒ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯨ ꯂꯥꯛꯑꯣꯀꯣ. ꯊꯦꯝꯕꯤꯅ ꯃꯕꯣꯛ ꯑꯩꯈꯣꯏ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯦ. ꯑꯩꯈꯣꯏ ꯊꯣꯏ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯆꯐꯝ ꯑꯣꯏꯅꯕ ꯇꯟ ꯑꯝꯇ ꯍꯥꯟꯅ ꯄꯤꯕꯤꯌꯨ. ꯁꯈꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯐꯦꯡꯂꯒꯅꯦ ꯃꯕꯣꯛ ꯆꯦꯡꯁꯨ ꯇꯟꯁꯨ ꯄꯤꯒꯦ. ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯅꯄꯥꯅꯒ ꯍꯟꯅ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ? ꯊꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯣꯃꯣ ꯅꯣꯛꯅ ꯃꯕꯣꯛ ꯀꯩꯒꯤ ꯌꯦꯡꯗꯅꯤ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨ. ꯁꯈꯤꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯔꯤꯕ? ꯊꯦꯝꯕꯤ ꯂꯠ ꯂꯠ ꯇꯧꯅ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒꯤꯁꯨ ꯆꯦꯡ ꯑꯇꯛꯄꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤꯅꯤ. ꯁꯈꯤꯅ ꯊꯦꯝꯕꯤ ꯅꯄꯥꯅ ꯐꯨꯕ ꯆꯩꯕꯗ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗꯕꯅꯤꯀꯣ. ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝꯁꯦ ꯅꯃꯥꯒꯤꯅꯤ. ꯄꯤꯕꯥ ꯌꯥꯎꯗꯕꯗꯨꯗ ꯅꯣꯏ ꯄꯨꯄꯨ ꯕꯣꯕꯣꯛ ꯍꯣꯏꯅ ꯅꯄꯥꯒꯤ ꯃꯤꯡꯗ ꯍꯤꯡꯒꯣꯜꯁꯦ ꯄꯥꯜꯂꯝꯕꯅꯤ. ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯃꯥꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯊꯦꯝꯕꯤ ꯉꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯌꯨꯝꯁꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯌꯨꯝ. ꯃꯕꯣꯛ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄꯥꯕꯨꯡꯅ ꯃꯐꯝꯁꯤꯗ? ꯊꯦꯝꯕꯤ ꯅꯄꯥꯕꯨꯡꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯑꯔꯥꯞꯄꯗꯒꯤꯅꯤ. ꯏꯝꯐꯥꯜꯁꯤꯗ ꯂꯥꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ. ꯅꯣꯡꯃ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯅꯄꯥꯕꯨꯡꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤ. ꯑꯗꯨꯗꯒꯤ ꯅꯃꯥꯅ ꯀꯣꯂꯦꯖ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤ ꯅꯃꯥꯒ ꯅꯄꯥꯒꯁꯨ ꯂꯨꯍꯣꯡꯈꯤ. ꯅꯃꯥꯒ ꯅꯄꯥꯒ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯀꯥꯟꯗ ꯑꯣꯟꯈꯤꯕꯅꯤ. ꯅꯄꯨꯁꯨ ꯅꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯈꯤꯗ꯭ꯔꯦꯗꯣ. ꯅꯪꯅ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯅꯣꯏ ꯄꯨꯄꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ. ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯣꯏ ꯕꯣꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯅꯪꯅ ꯆꯍꯤ 6-7 ꯁꯨꯔꯛꯄꯗ ꯅꯅꯥꯎꯄꯥꯁꯦ ꯄꯣꯛꯂꯦ. ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥ 9 ꯂꯩꯔꯒꯅꯤ ꯅꯃꯥꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤꯕ. ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯤ. ꯈꯪꯗꯦ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯁꯦ ꯊꯤꯡꯂꯨꯕꯁꯨ ꯉꯝꯗ. ꯊꯦꯝꯕꯤ ꯀꯣꯟ ꯐꯦꯡꯅ ꯐꯦꯡꯅ ꯅꯤꯡꯉꯝꯗꯕ ꯑꯣꯝꯆꯥꯛꯅꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯦ. ꯃꯊꯃꯣꯏꯗꯨ ꯄꯦꯟꯅ ꯀꯞꯆꯔꯛꯏ. ꯃꯊꯃꯣꯏꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯋꯥꯍꯪꯂꯤ. ꯏꯃꯥ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯏꯃꯥ. ꯏꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤ ꯏꯃꯥꯕꯨ ꯍꯥꯠꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯆꯥꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯣꯒꯕ. ꯇꯥꯏꯕꯪꯄꯥꯜꯁꯤꯕꯨ ꯁꯦꯝꯂꯤꯕ ꯃꯄꯨ ꯅꯍꯥꯛꯅ ꯏꯐꯝꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯤꯔꯔꯦꯀꯣ. ꯀꯔꯝꯕ ꯃꯄꯣꯛꯇ ꯀꯅꯥꯗ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯤꯕꯅꯣ. ꯔꯤꯇꯥꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ. ꯀꯦꯊ ꯅꯧꯊꯗꯅ ꯃꯄꯨꯔꯣꯏꯕꯁꯦ ꯈꯨꯗꯣꯝꯕꯤꯗ ꯎꯔꯨ ꯎꯔꯨ ꯎꯪꯂꯒꯅꯤ ꯊꯝꯂꯤꯕ. ꯏꯕꯣꯍꯜꯅ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯕꯣ. ꯃꯇꯨꯡ ꯇꯧꯔꯛꯂꯗꯤ ꯃꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ. ꯔꯤꯇꯥ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯃꯣꯏꯕꯥ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯀꯤꯖꯩ. ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯨꯗꯣꯝꯕꯤꯌꯣ ꯀꯩꯌꯣ ꯆꯥꯒꯦꯕꯨ ꯇꯧꯏꯅꯦ. ꯑꯩꯈꯣꯏꯕꯨ ꯑꯉꯥꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯏꯕꯣꯍꯜ ꯐꯝꯂꯝꯕꯗꯨ ꯂꯦꯞꯈꯠꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯇꯧꯒꯦ. ꯑꯗꯨꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇꯃꯛ ꯇꯥꯟꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ. ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯅ ꯈꯟꯈꯤꯔꯣꯏꯅꯦ. ꯔꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯏꯕꯣꯍꯜꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯒ ꯀꯦꯊꯔꯛꯏ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯃꯣꯏꯕꯥ. ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ. ꯏꯕꯣꯍꯜꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯕꯣ? ꯔꯤꯇꯥ ꯄꯩꯊꯣꯛꯂꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯣꯡꯇ ꯐꯖꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤ. ꯏꯕꯣꯍꯜꯅ ꯍꯩꯃꯥ ꯑꯩ ꯀꯥꯎ ꯇꯧꯕꯅꯤꯃꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦꯅꯦ?